Kurumzari. ISTV Paumiang Tabira Punang Putaram Oxari, Marui Bapauda. Aryan Rabigi Infal Concert Yaning Dava Fongdok to Nakaitelgi Imasing Natsakiba Hingnong Yadagi Zatarakiba Punkun Mariki Kaitel Van Infal City the Sound Akaiba Piri. Pau Sandono Pizari. Kiba August ki tanga humda Bharat Sarkar amasung NSCN-IM na Delhi da Naga Peace Accord sign taunabada maru oiba miyoy among oiba tanatana Peace Accord asigi interlocutor oiriba Aryan Rabina ngarang Imphal da lakpabu yaning da fongdok to na khwairamban kaithel gi potpham phambi ima singna chatkiba ahing nongyai dagi chatharakiba pungkun mariki kaithel banna maramoiduna khwairamban kaithel yauna Imphal city da chauna akaiba piri Banasina Maramoiduna, Quinaban Kaitel da Ima Ibel Singh, Potpam Pamkide, Tangal Kaitel, Pauna Kaitel, Nagamapal Amadi, BT Road Nasing Badalariba, Dukan Sing Tong Hangnakide, Temporary Market, Popam Pambi, Karadi, Pot Yonaki, Amarom da Banasibu Satariba, Kaitel Pambi, Ima Ibel Singna, Potpam Pambi Sing Ting Batanatana, Kaitel Manunda, Atopami, Changlakba Fawda, Ating Batamki. Ima Kaitel Wangi Secretary Thinguzam Ongbi Rani Devina Fongdorakpada Naga Peace Accord Asi Hana sign Tauna Dringaida Manipur Miyamgi Apamba Amata Hanglam Draga Hauzik Amuk Interlocutor Aryan Rabina Manipur da Laktuna Miyamga Watana Ba Haibasi Thazabangam Loy Hauzik Ti Peace Accord Asigi Mayokta Lamda Masida Laiminariba Pumna Magna Khongjang Changsin Minarasi Haiki Baki lurba tanzazda koi amata wana punsin mamata more habise koi miyam da thamjari aduna Aryan Rabina koi Naga Peace Accord ke aron ba agenda ama thambadong na tawba Manipur miyam da mayak chengna khangandaba ana sina maram oiraga Manipur miyam sina Manipur se kai ge raina pakhat saba ma koi thamoi se loin lainare aduna masi athuba matamda Aryan Rabina ju Delhi da hangar matamda hayang central government da koi lebak miyam ga pamje habi oduga Manipur thugai ba su yaroi ada Manipur da divariant rule chanabi ganu Manipur Tugani but Kudimak, quite Kudimakna, Tawani Ponta, Pira, quite Kudimakna, to substantive and have a pump, press media tongue the quite Pundoxi. What Pam Pambi, Salam Romonico, Nupiamana Fondorapada, Peace Accord Ki Mayokta, Kaitel Pambi, Imasina, Sang Siliba Kongzangasi, Pandamama Fangriba Hauba, Sang Singani Haiki. Aryan Rabi, Yaning Daba, Aduna Mara, Ibasi, Quina Sakan Taba, Mara, Seda, a quina Towing Matano Kangalam Daba, and the Toram Daba, Mara, Lona Sansalaka, Kongjang, Yaning Daba. Aryan Rabigi concept yaning da fongdok to na pungkun marigi kaitel ban chathari ngai marakta waheng bam laikai auto parking da yuyo lambadagi kaitel nupi singna phagat laba matungda mai thaduna manghan kre mafam aduda pakhal khanduna phamlamba dukan sing chu sidokre yuyo lambi nupi amadi yu thaklambi nupi amasu kaitel nupi singna faki kaitel phami nupi amana fongdorakpada waheng bam laikai gi auto parking maya da ban manungda dukan hangbra Yengba lakpada yuyo lamba thengna rakhibani asigumba luraba tanja asida nupi kharana ona tainaba mawongda thabak tawrakliba asi makhata na chathabigan haiki koi nupi na kano taw pose akoi nupi se ngasi akoi ma ka thena ban taw jeri ba pola sibu nupi ma ni yuyo jila akoi nupi sibu loi chenda ba thabak seba masi pose amu hana pafan phambi puna mak chenda ba mawong neba aduna amu hana sigum se tawon ni taw chu taw pira kano na kona mayang ye phanda haijari Bharat Sarkar amadi NSCN-IM ga Peace Accord taunabada kanaguma kanglup amagi sentiment soknaba tawroi mafam sida lakpasu hiram sida tanaba lakpani haina interlocutor na tongan ba organization political party gi mihuching unabada fongdorakli hiram sida report ama Numinini ki kongsata Imphal da lakhiba Bharat Sarkar amadi NSCN-IM ani gi marakta wali sanaribasi gi interlocutor Aryan Rabida ngasi tongan ba lup kuki gi lusing masing political party ki miyoi singna unaduna Peace Accord ki matangda miyam gi wakhalon thamkhre Federation of Government College Teacher Association kuki gi leader C Dongel T Haukip Kuki Inpi Manipur Human Rights Commission ki former member advocate NG Nongyai amadi JDU ki president N Tombina Lutsingba team amanasu Aryan Ravi ga unaki Aryan Ravi unarugi matangda Government College Teacher Association ki BP Silaramanina Aryan Ravina unanaba hairakpadagi unaba lakpani ekolasina lamdamsigi social cultural amadi political da akaiba thoktanaba hona birau haina thamlam ki haina ISTV news da fongdorki aikoigi lakaduriba NSCN-IM ga Government of India ki Peace Accord asina Manipur ki hana leizeramiba yamna democratic lemjani ngai oiraba tamjani ngai oiraba aikoigi yam wangaba rural
social, political and cultural system asibu setup asibu violate tongkidanaba aikoi konzarami RN Raviga unakiba kuki lusingba si dongen nasu Bharat Sarkarna lamdam sigi miyamna pamliba wakalol asi khangbiduna achumba tawirangna honabiyu haina thamlamki haina ISTV News ta phongdoraki Naga Peace Accord gisida community putting mayam gi justice to biyu haiba ne aduga koi lamasida peace puranna ya honna si hai Kuki Inpina su RN Ravida Kuki Inpina Hana Fishin Kiba Memorandum Madu Nahona Ningsingba Oina Unava Lakpani Haina ISTV News ta Phongdorki Naga Peace Accord which signed on 3rd August 2015. Adugi matang da reminder oina ko nasisi mala e have da welcome to oina Manipur Human Rights Commission ki former member advocate NG Nongyaina Manipur ki sahi lising ani ki itias amadi 1949 da Bharat ta tinringai mamang da leiramba Manipur ki ngamkhai ki saruk kahen bidanaba RN Ravida thamlam ki haina phongdorki Tribal Development Corporation thamsi sinani subada ai thalam den home subada Manipur Sarkar ki makad leiba tribal welfare tribals and other wards classes departments here ma pung paba department ama ohena ba amasung center na masida dakar oiba budget support to no hai wafam mayam sinasi JDU ki President M Tombina ngasi RN Ravida JDU ki maikai degi memorandum ama pisinkhre peace accord asibudi taramna wei tawudabu masina lamdamase ki saktamda akaiba piwadi yaroi haina thamlom ki haina ISTV News ta phongdorki leiba ethnic group singsi amaga ngonum sinana leinanam gi damakta magi achumba asemba wakhilom aduda yumham oiraga thabuk tawinanaba madama mai hamda akoi aset point thamjarame maru yam moina wari sarpu tamda adum mathuloi haibagi magi aset pama kasi akoi khajaba pirakpase Janata Dal United ki maikai dagi masi kari tawrpagi haibado miyam renana yengbutare Unabadu saruk yakiba JDU ki Secretary General Len Gangtena Accord asina Nagaland da peace prognaba honabada morally support tawi adubu thangnaba lamdadi akaiba piwe yaro haina RN Ravida thamke RN Ravina su mafam sida laglebasi miyam ga tanaba lakpani Accord asina kanagumba magi soknanaba sinbadi tawroi haina thamlaki haina ISTV News ta phongdorke NSNIM amasung Government of India ga peace accord to nabasida adugumba gi photo ekoi ama sentiments of ngai tawroi haina mana marik chumna wahi thambiba gi damakta su mungai tongan wafam singasi thangbaga loina RN Ravina infal dagi anta maktunda central kari wale lawrka dagi haibudi amu yengbutari podamjariba nabakuma khawpam ISTV News Classic Hotel infal Churachandpur ki issue asi wakai ngangba tawraidaba tawba amadi ngangloidaba wa ngangbadagi sauthorakpani haina senior journalist Irengbam Aruna ISTV News ka unabada phongdorakli mahangna makha taraduna masipumna makpunna thingminna batangai fade dabi khudingmak tanba yai adumainamak leiriba political reality asida oithokadra natragana maduna kanglup maselgi marakta sokhangadra haibadu kupna khanthamina bachangi haina phongdorakli Champur thoiba issue sing asi tasyengbadi akhoi maikai ani hum ta akhoi wajau wakai ngang mi ex sawan na ba adugumba khara leiba digi tawroi da ba pot khara tawwa ngangoi da pot khara ngangba adugumba mayam ma leiba se masigumba se akhoi magi civil society organization sing akhoi thingma ma chang aduga negotiation akhoi dialogue asi leiba civil society koki gi su leiri adigi akhoi dona ba akhoi UCM amuko nasingba su leiri simayam se punna phaminaraga karinu tatuka sin taraga dabi si loin tan bi tabudu leiba akhoi political reality asi da madu akhoi othokadra natraga maduna hena akhoi ki kanglo masil gi ba akhoi mari sida sohingada haibadu akhoi kumna khandab sangena khale
Assembly na pass tawkhiba bill ahum adu hana Hills Area Committee da tanaram de haibagi wafam asidi formal oina committee da tana de haiba khaktani MLA ayamba hana loina mifam kaya da yauduna bill asigi matang da khanglaba ngaktani maduda kari amata athingba amadi ayetpa pi khidraga haujikta issue amo oina lagliba asi aronba agenda ama lei haiba sidi mayak sengle haiki ID to yona bill sida kana tawune na lawdi bill sidi khoi hana su stakeholder mama laigrabendu Hills committee tana da bagi poda ma lai Hills committee gi potsi hana su adum khoi as a committee oina tala di haibe wani mayam adum assembly da lairiba mamang dagi hauna si bill si putok dore have si moi loima ayam su congress MLA sing ni adagi NP ku su discussion yauri participate tawriga lako pot amani dana madu matam da objection tawdraga kana tawba hojik ta tawri si kaino haibigi issue lai se masida atoba agenda hidden agenda ama haida tongan ba khut ama yauri haibasi madi clearly kan tawedana masina mara moraga khoi wakai ngangba mi yaw pasina majna inflame dawna he na tawri ba se masigum ba se tapalagadi wari watai sanadana civil society sing unadana khoi kamainda situation se normalize tawgadage habase soidna dam thorakane na khal Pokhai hanbada season abayaba RDX KG mangarom yumamagi makhada lotuna thamlambadagi police na fangbangam kre tera sayang lambi gi konthawjam lekai dalaiba laisram somendro koba miyoi amagi nauna yum sagatnaba yumpham tholiba mafam amada RDX KG mangarom asi plastic bag amada haplaga phomdana thamlambani akhanaba pawa mafangbadagi Imphal West gi additional SP Bikram gi makhada ngasi ayuk anganba pung 3:30 tabadagi BDF ki kangbu singna leibak tokthuktuna thibada ayuk ki pung 12 makhai khare helakwa matamda plastic bag amada packet tare thokna RDX adu yomlaga thamlamki pokhai be yaba polam sing adu bom gi matangda training amata phangdriba BDF personnel singda thihankiba aduda miyoi kayana angakpa poknaki Police Department की CID Special Bureau की SP ओरिबा सरोखाइबम गौतम सिंहा Minister of Home Affairs Government of India ना IPS पिरकले सरोखाइबम गौतम सिंहा यास्कुल पुलिस लाइन इम्फाल दगिनी महाक 2003 दा MPS माई पाकलाबा मतुंगदा बिष्णुपुर दा SDPO ओइना थबक संखी मदुगी मतुंगदा नाप की SP ओइकी इंग्लिशिंग अनि तराहुमदोय दा पुलिस की PRO ओइना थबक पुरमलाबा मतुंगदा हौजिक CID Special Bureau की SP ओइना थबक पूरी Scheduled Tribe Demand Committee na Mitai bu Bharat Sangvidhan ke Article 342 Clause 1 gi makhada Scheduled Tribe yellow missing list ta chanlalu haina sarkar da taksin dana lakwa adu Manipur sarkar na thabak amata laukhatri thawong asibu yaningda ba phongdok tuna miyam ga loina na democratic oiba khongjang changsil lagani haina Demand Committee gi cherol amana khangalakli Committee asina topa issue amata da thabak tawde demand asi Manipur gi Scheduled Tribe list ta hana yauduna lairaba amasung kanglup amatagi amadi dharma amatagi mayokta nate kanagumba Club Organization amadi miyamna Scheduled Tribe demand gi matangda mifam pangthokningba leirabadi maikai chumna chatnaba Demand Committee ga hana tanabi hairi Demand Committee na changsiliba khongjang asida miyamna mateng pangbiu hairi Inner Line Permit System Manipur da chana halu haiba demanda Manipur gi tampaki mafam singda school kaya thonglo lubadagi mahairoi singna syllabus cover tawba ngamna ba school education department na thabak lokhat pa haure khongthang asigi matung ina government ki school sing maru aina primary amadi secondary school singda nongmada pung amagi extra class sing tawba haure ngasi ISTV News ka Director Education SN Pravin ga akhanna unaba amada tampaki mafam singda ILP gi ihau aduna maram oiraga class tawba yaba numit ni funi mangkiba asina working hour oina pung chani ni fu class tawba ngam khidre mangkriba matam sing asibu men khatnaba Education S ki secretary na chair loduna pangthokiba mifam amana school khuding mangna makhoi gi khudong saba yenglaga hanna class tawramba matam adudagi pung ama hengatna na class tawba haina lepna kiba na thabak asi paikhat ba hore dagang sing si the course magi class coursing si exam amang losinna ba madugi khongthang amoina koina lepasi number 1 da school sing si the working hours si pungama sangbokpa sangdoi ba pung si koi karingba school khara dana ko school class of bi kharangan hobi yawi aduga losin basina kharangan losin ba madu in that case akoi loisin na si pungama sangbokpa adagi den khara thengna hoba school singdana
ayuk ki keno se class ho bugi matam timing se punga man tra pung khai ngang kat pa sini koina meeting de lep ki bese Handak School Department na lokhalakliba khongthang asigi manung channa class amaga gi classroom transaction asida oja singna matam sangna lohhandaba yauri school singi final exam tawbagi matangda education SK director N Pravin na makhata na phongdorakpada jingi district singi final exam December 10 fawgi manungda pangthokpa ngamlaba yai adubu tampaki oinadi December gi aroiba saruk natraga mathang chahi gi January thagi ahan ba chayolda pangthokpa ngamna bu hotnaraba yai masigi damak haujik lokhalakliba thabak asigi review meeting चलिबा September था si loiraga pangthoklagani haiki masigi mathakta thangja amadi second Saturday numit singsu yauna normal class taunana ba school singi makok thongba singda akanba instruction pikre hairi hojik Saturday si school ayamba da Saturday si atopa numit tei ye numit kas yena bada number of working hours si loi handai karara alna hojik koina instruction pikre si Saturday and second Saturdays makaisi any normal days amu samanani working hours samanani housing asai pungama sangdokpa se period hana tare torum nipan torum badu housing adu sodum sapsana Saturdays tawbani Manipur Mahila Kalyan Samiti gi chahi yangkhai mapung pharakpagi Golden Jubilee Celebration ngasi Kabo Laikai da laiba Samiti asigi office ta pangthokre tharamadu da MLA O Landhoni Padmasri Rajkumar Jaljit Professor KHS Bimolana Singba miyoi kyana saruk yaki Kalyan Samiti gi angang singna tongan ba isai nongmai amadi jagoi gi thoram kaya pangthokhi Professor KHS Bimolana haujiki matamda nupi singda khunai asina athingba kaya piriba si hongdokpa darkar oi nupi singna haujik mahai masing thak wang na tambagi tangai fadaba lai haiki MLA Landhoni na chawkhalakpagi matungina nupi singna haujik lairik hairaktaba yaraktre samaj asida nupi singi chawraba thodang lai nupi singna kathokpaga loinana akhang kanduna masa singbu afaba lambida purakpa ngamna bu hotnasi haiki makoina paiba laise makoina lawiba makoina chatliba makoina school da chaliba se jom chuniba haibado ekoi ubo khani kainuma lai jawa ekoina ba imata khundaba taragani saduna lai pari haibana tum pampada paba mana pari se karai bu khuni karai tula ha khangundaba ngasisu Manipurda changraba yadraba polam sing mapalamdagi pusilakpa leptri ngasisu cheng puba gari taramathoi cement puba gari chama taramari petrol tanker kuntaruk diesel tara kerosene mapan LPG kulhumdoi atopa tongan ba polam puba gari chani subna nipan punna gari chamri subna ama ayuk pung nipan dagi juri dagi Imphal gidamak khongsan kre hairi Thodok ama thokraba matungda miyamna chenariba miyoi adugi yummai thaba amadi manghan takhanba asi aingi wangmadani nupi singda miyot minai chatharaklabasu aingi matengna laman khumgadabani haina Social Welfare Minister AK Mirabaina ngasi tabungkhokta nupi singda sakti pibagi matangda pangthokpa camp hogdokpagi tharomda haikre Manipur State Women's Development Corporation Limited na sinduna tabungkhokta laiba Rural Women's and Children Development Welfare Association ge training hall da pangthokpa numit humni chupna chathagadaba camp hogdokpagi tharamadda Social Welfare Minister AK Mirabai, Social Welfare ki Principal Secretary SK Dev Barma yauna atai makok thongba official singju saru yaki. Tharamadda embroidery amadi tailoring gi tha taruki training loiraba trainee chani yangkhaida machine sing yenthoki. Wangang kibasingna phongdokna kibada nupi singbu maning tamna hingjaba ngamnaba senthok lambi phagat hanaba skill development program kaya pangthoktuna khang hayanba mathau tai crime amadi violence tagi nanthok handuna miya marakta saruk yahangadabani haiba wafam sing phongdokna ki Thauramga mari lainana Minister AK Mirabai na haikibada nupi singbu sakti mapung fana phanghanna bu khonabada larik laisu mapung fana haitaba yade nupi singna rajnitigi lamda saruk yaraba matamda nupi singi fibam phagalakani haiki Isana khamjana represent tawba haibase ngasi bhogi stage da mayamna chang khana khapti khangasu chang yamna nemi eba asikuma mayam singase aikoi punna khangminare haraga nubi amana karai phoba represent tawba yai nubi amana karai phoba aikoina karigumba isagi oiba clarification logo yai karigumba thodok ama wato ama lakpa matamda karamba makhani isa ngathok janaba karam makhani ek laini
हाइबना चिंबा मयाम सिंजे अखोय मुन्ना खंबा ताय Oinam Songbung Youth Development Club amadi Mera Paibi Apun Balupna Sinduna ngasi ahanba phase ki oina akoibagi phibamgi matangda ibudhau lairambi lampakta mipam pangthokre tharom asida club kin harol sing yauna saknarba miyoi kyana saruk yaki tharom adugi tungda Oinam Songbungi akoibada uzara kaya su thaki Handagi sing chawgi matungda lawmi sing na wana hotna duna lawpham sing da paliba fausing asi lokpa yana bo hotna ba asida tangai fadana changba har amadi tilhat hidak fangdabadagi lawmi sing hainingai letana ware haina lawmi sinni apunba lup manipuna thadorok pa cherolamana khangalakli lawu singubogi pothok hengatna ba sarkar asina pukning sangbiyu hairi National Junior Judo Championship ta Manipur gi nupi masagi team na medal nipan lauduna overall team champion laurakle Judo Federation of India na sinduna Andhra Pradesh ki Vijayawada da tha sigi tang ahum dagi taret phawba pangthokiba National Sub Junior Judo Championship ta charuk yaruba Manipur team gi nupa masa nupi masa judo sanaroi sing airport ta All Manipur Judo Association gi miyoi sing na harau tayam na okre championship asida official ahum yauna nupa masa tarani thoi nupi masa tarama thoi punna miyoi tarukna saruk yaki napi masagi team na gold ahum silver ama bronze mari punna medal nipan laudona overall team champion gi title laukibani championship asida nupa masagi team na gold ama silver mari lauki Manipur team gi manager na championship asida nupi masagi team na overall team champion oirakpada nungaiba fongdok laduna matung tarakwa championship kayada saruk yaduna medal hena fangba ngamnaba hotnagani haiki Tha sigi tang ahum dagi manga fawba Madhya Pradesh ki Sai Center Bhopal da pangthokiba All India Inter Sai Regional Wushu Tournament ta Manipur ki Sai Center NERC Imphal na overall team champion oirakle Manipur ki team na tournament asida gold kun silver taramathoi bronze nipan punna medal kun thamapan lauduna overall gi title asi laukibani Sai Center NERC Imphal gi N Prem Kumar M Ramanina coach amadi manager oiki saruk yaruba sanaroi amadi official sing asi khumalampak ta leiba Sai Center da taram okre tharam sida Sai NERC takyel gi director Francis Marwin Dona Sarja awardee L Ibom Sasu saruk yaki saruk yaruba sing da achamba kudol pot piduna kai khumnaki maroi ba pau amukhana Aren Rabigi Imphal Khongchat Yaning Daba Fongdok Tuna Kaithel gi Ima Singna Chatkiba Hing Nongyai dagi Satharakhiba Pung Kunmari gi Kaithel ban Imphal City da Chawna Akaiba Piri Midyang Tabiru Punang Po Amuka Hana Khurumjari